principal? Ano wala pa principal? Ano wala pa principal? Ano naging principal? Jadi informasi informasi. ꯑꯩꯈꯣꯏꯅ ꯍꯧꯔꯤꯕ ꯏꯍꯧꯁꯦ ꯑꯩꯈꯣꯏ ꯃꯦꯝ ꯄ꯭ꯔꯤꯟꯁꯤꯄꯥꯜꯁꯦ ꯑꯩꯈꯣꯏꯒꯤ ꯂꯥꯛꯄꯁꯨ ꯀꯨꯏꯗ꯭ꯔꯤꯀꯣ ꯃꯦꯝ ꯄ꯭ꯔꯤꯟꯁꯤꯄꯥꯜꯁꯦ ꯇ꯭ꯔꯥꯟꯁꯐꯔ ꯆꯠꯄꯤꯈꯤꯕ ꯃꯔꯝ ꯂꯩꯇꯅ ꯃꯦꯝ ꯄ꯭ꯔꯤꯟꯁꯤꯄꯥꯜꯁꯦ ꯃꯥꯒꯤ ꯃꯇꯝ ꯁꯨꯗ꯭ꯔꯤꯉꯩ ꯃꯇꯝꯗ ꯇ꯭ꯔꯥꯟꯁꯐꯔꯁꯦ ꯊꯥꯕꯤꯈꯤꯕ ꯁꯤꯗ ꯑꯩꯈꯣꯏꯅ ꯃꯦꯝ ꯄ꯭ꯔꯤꯟꯁꯤꯄꯥꯜꯁꯦ ꯍꯜꯍꯟꯕꯤꯌꯨ ꯍꯥꯏꯕꯗꯨꯅꯦ ꯑꯩꯈꯣꯏꯅ ꯁꯤꯗ ꯉꯔꯥꯡꯗꯒꯤ ꯌꯥꯝꯅ ꯑꯩꯈꯣꯏ ꯌꯥꯝ ꯚꯥꯏꯂꯦꯟꯁ ꯌꯥꯎꯗꯕꯤꯗ ꯇꯧꯖꯕꯅꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯗ ꯉꯔꯥꯡꯗꯒꯤ ꯇꯧꯕꯁꯦ ꯑꯩꯈꯣꯏ ꯄꯥꯎꯁꯤ ꯂꯣꯏ ꯌꯧꯅꯩ ꯄꯤꯁꯨ ꯄꯤ ꯑꯣꯖꯥꯁꯤꯡꯅꯁꯨ ꯄꯤ ꯑꯩꯈꯣꯏ ꯑꯣꯖꯥꯁꯤꯡꯅ ꯀ꯭ꯂꯥꯁ ꯇꯧꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯁꯥꯇ꯭ꯔ ꯃꯌꯥꯝꯅ ꯍꯧꯔꯒ ꯑꯩꯈꯣꯏ ꯃꯦꯝ ꯄ꯭ꯔꯤꯟꯁꯤꯄꯥꯜꯁꯤꯕꯨ ꯑꯩꯈꯣꯏ हलन हादना नत्रगदी स्कूल बॉयकॉट तौगनी क्लास तब यारोदना अखोई ngarangdi thingjabane sidai ngarangdi tawrukpasida akoida kanatan miyang changbirakaba haitare ngarangdagi adagi ngasi jong lakanda akhoi ngasai famma leje adagidi akoigi chatra mayam sina ihauji haurakpane akoigi pendaba jingje akoidabo keno tawbiraktabasida akoigi pandam singje akoina tawriba demand singji matangda akoida mari lenaba department singna akoigi onjan biraktabा haitare sidagi akoigi pandam si phangnabana akhoi haujarakpane ngasai ayuktagi akhoi phamjai sida yamna peace oin phamjabane फान जिंगे पुथोग अखोई मै थाबा होगलकपनि सिदा अखोई मैम तौरगा हौबसिदा पुलिस काई जिला पुलिस काई सिना अखोई गाक मुकनार कांसिदा मोइना अखोई दान टियर गैस कापसलकपनि टियर गैस कापसलकपदगी दे अखोई वायलेंस थोले अद पुलिस नागा अखोई सात्र सिंगदा फुबा चैबा अदि नोंमैनागा मिंगोन नंबा सात्र नुपि दबो नोंमैना नम्मागा यामना कय हानि अखोई यामना लेबाक मचा तादे हाइतारे मोइना तौजे अखोई सात्र सिंगदा याम पेंदे मोइना तौजे अखोई सात्र गातनी अखोईगी अखोई द सोअन बाहाइबजे अखोई याम पेंजदे प्रिंसिपल से स्कूल हलन सी हाइजनिंगे मेम प्रिंसिपल ने स्कूल तौरमी चाखोट थौरांग सात्र फनब तौरमी मैम अखोना सकंग थमोद थमजरगा मेम प्रिंसिपल मागी मतम सिबोक्ति अखोगी स्कूल मागी मतम लोइद्रिबाउदी स्कूल थम्बियो हाइनिंगे अखोगी मतम लोइद्रिङाइदा ट्रांसफर थागिबसे याजनिंगदेन हाइ तौबिगनी
class tawhaloi class boycott tawgigani ma'am sidi satra ma'am gi waripni adu akhoi class 12 ki oina so akhoi je council loba higher secondary education ki examination ama akhoi mayok nagadu gi same sari bini marak sida sumaina sugumba akhoi yam nungai taba thabak sing thokpo je akhoi yam nungai jade akhoi je exam thagadu gi ngai bini na adai chemistry ki marak sida chemistry ki oja wat laga leibini si sing je pubirak na ba na mem na hona bidana school si ki ma'am chokka tharang ki ma'am hona biringi marak sida mem si bu transfer thagi bu se nungai jade aduna akhoi makha ta na akhoi gi pandam si phangdribo akhoi mem si halala kibo akhoi class makha ta na tawdaba makha ta bu khongjing jing jing chalakani ꯒꯤꯗ ꯑꯉꯥꯡꯁꯤꯡꯅ ꯃꯈꯣꯏꯒꯤ ꯄ꯭ꯔꯤꯟꯁꯤꯄꯜ ꯑꯃ ꯏꯀꯨꯏ ꯀꯨꯏꯗꯅ ꯄꯣꯁꯇꯤꯡ ꯂꯥꯛꯄ ꯊꯥ 6ꯃꯨꯛ ꯂꯩꯔꯀꯥꯟꯗ ꯀꯩꯅꯣꯅ ꯑꯩꯈꯣꯏ ꯑꯣꯊꯣꯔꯤꯇꯤꯅ ꯑꯃꯨꯛ ꯍꯜꯍꯟꯕꯤꯈ꯭ꯔꯦ ꯑꯇꯣꯞꯄ ꯑꯅꯧꯕ ꯑꯃ ꯊꯥꯔꯛꯏ ꯍꯥꯏꯗꯨꯅ ꯃꯈꯣꯏꯅ ꯗꯦꯃꯣꯀ꯭ꯔꯦꯇꯤꯀꯦꯜꯂꯤ ꯈꯣꯡꯖꯪ ꯈꯔ ꯉꯔꯥꯡꯗꯒꯤ ꯆꯪꯁꯟꯕꯁꯤꯗ ꯉꯁꯤꯁꯦ ꯈꯤꯇꯪ ꯚꯥꯏꯑꯣꯂꯦꯟ ꯑꯣꯏꯒꯦ ꯇꯧꯕ ꯑꯗꯨꯗ ꯑꯩꯈꯣꯏ ꯄꯨꯂꯤꯁ ꯑꯣꯐꯤꯁꯔꯁꯤꯡ ꯀꯟꯁꯔꯟ ꯑꯣꯁꯤꯅꯆꯤꯡꯕꯁꯨ ꯌꯥꯎꯕꯤꯔꯀꯥꯟꯗ ꯃꯗꯨ ꯆꯞ ꯆꯥꯅ ꯑꯗꯨꯝ ꯀꯟꯇ꯭ꯔꯣꯜ ꯇꯧꯔꯦ ꯂꯣꯏꯅꯅ ꯑꯩꯈꯣꯏ ꯄꯦꯟꯗꯕ ꯅꯨꯡꯉꯥꯏꯇꯕ ꯃꯌꯥꯝꯗꯣ ꯖꯦꯗꯤꯑꯣ ꯑꯃꯗꯤ ꯚꯥꯏꯁ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯑꯣꯖꯥꯁꯤꯡ ꯂꯩꯀꯥꯏꯒꯤ ꯀ꯭ꯂꯕ ꯀꯔꯤ ꯀꯔꯥ ꯑꯩꯈꯣꯏ ꯄꯨꯟꯅ ꯐꯝꯃꯤꯟꯅꯔꯀꯥꯟꯗ ꯑꯉꯥꯡꯁꯤꯡ ꯐꯝꯃꯤꯟꯅꯔꯀꯥꯟꯗ ꯑꯩꯈꯣꯏꯅ ꯌꯦꯡꯊꯣꯛ ꯌꯦꯡꯁꯤꯟ ꯌꯥꯕ ꯈꯟꯅꯕ ꯑꯗꯒꯤ ꯇꯨꯡꯗ ꯁꯤꯒꯨꯝꯕ ꯊꯣꯛꯇꯅꯕꯒꯤ ꯑꯗꯨꯝꯕꯒꯤ ꯋꯥꯐꯝ ꯈꯔꯗꯤ ꯑꯩꯈꯣꯏ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯃꯁꯤ ꯂꯣꯏꯁꯤꯟꯖꯔꯦꯅ ꯐꯣꯡꯗꯣꯛꯆꯔꯤ ꯑꯗꯨꯒ ꯑꯣꯖꯥ ꯃꯈꯥ ꯇꯥꯅ ꯍꯧꯖꯤꯛꯀꯤ ꯇ꯭ꯔꯥꯟꯁꯐꯔ ꯍꯥꯟꯅꯒꯤ ꯄ꯭ꯔꯤꯟꯁꯤꯄꯥꯜꯁꯦ ꯑꯗꯨ ꯑꯣꯖꯥꯅ ꯑꯩꯈꯣꯏꯒꯤ ꯗꯥꯏꯔꯦꯛꯇꯔꯒꯤ ꯁꯥꯏꯠꯇꯒꯤ ꯍꯜꯂꯛꯅꯕꯒꯤ ꯄ꯭ꯔꯣꯁꯦꯁꯁꯦ ꯀꯔꯤ ꯋꯥꯔꯤ ꯁꯥꯗꯣꯏꯅꯣ ꯀꯩꯅꯣꯒꯤꯁꯤ ꯒꯣꯔꯃꯦꯟꯠꯀꯤ ꯄꯣꯂꯤꯁꯤꯁꯨ ꯂꯩꯔꯝꯒꯅꯤ ꯀꯣ ꯒꯣꯔꯃꯦꯟꯠꯀꯤ ꯄꯣꯂꯤꯁꯤꯁꯨ ꯑꯗꯨꯝ ꯂꯩꯒꯅꯤ ꯇ꯭ꯔꯥꯟꯁꯐꯔ ꯄꯣꯁꯇꯤꯡ ꯍꯥꯏꯕꯁꯦ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯑꯇꯣꯞꯄ ꯗꯤꯄꯥꯔꯠꯃꯦꯟ ꯒꯣꯔꯃꯦꯟ ꯑꯣꯐꯤꯁꯀꯤꯁꯤꯡꯒ ꯑꯩꯈꯣꯏꯒ ꯈꯤꯇꯪ ꯈꯦꯠꯅꯕ ꯈꯔ ꯂꯩ ꯑꯣꯖꯥꯒ ꯁ꯭ꯇꯨꯗꯦꯟꯠꯀ ꯂꯩꯅꯔꯤꯕ ꯔꯤꯂꯦꯁꯟꯁꯦ ꯈꯤꯇꯪ ꯁꯦꯟꯇꯤꯃꯦꯟꯇꯦꯜ ꯏꯃꯣꯁꯅꯦꯜ ꯑꯦꯇꯦꯆꯃꯦꯟꯁꯦ ꯈꯔ ꯑꯗꯨꯝ ꯂꯩꯕꯅꯤꯅ ꯁꯤꯒꯨꯝꯕꯁꯦ ꯑꯗꯨꯝ ꯊꯣꯛꯀꯜꯂꯤ ꯍꯥꯏꯇꯥꯔꯦ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗ ꯑꯗꯨꯅ ꯃꯈꯣꯏꯅ ꯄꯥꯝꯖꯕ ꯑꯣꯖꯥꯁꯤꯡ ꯍꯦꯛ ꯆꯠꯄ ꯀꯥꯟꯗ ꯃꯈꯣꯏꯅ ꯍꯦꯛ ꯅꯨꯡꯉꯥꯏꯖꯗꯕ ꯈꯣꯠꯄ ꯑꯗꯨꯒꯨꯝꯕꯁꯨ ꯑꯗꯨꯝ ꯂꯩ ꯑꯗꯒꯤ ꯂꯥꯛꯇꯧꯔꯤꯕ ꯑꯣꯖꯥꯁꯤꯅ ꯐꯠꯇꯦ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯍꯦꯛ ꯂꯧꯕꯁꯨ ꯂꯥꯟꯒꯅꯤ ꯑꯗꯨꯁꯨ ꯑꯩ ꯋꯥꯈꯜ ꯇꯥꯃꯤꯟꯅꯅꯕ ꯑꯗꯨꯝ ꯑꯉꯥꯡꯁꯤꯡꯗ ꯁ꯭ꯇꯨꯗꯦꯟꯠꯁꯤꯡꯗ ꯑꯗꯨꯝ ꯍꯥꯏꯖꯔꯝꯕꯅꯤ ꯑꯗꯨꯅ ꯈꯨꯗꯤꯡꯃꯛꯁꯦ ꯉꯁꯥꯏꯒꯤ ꯗꯤꯄꯥꯔꯠꯃꯦꯟꯇꯦꯜꯒꯤ ꯑꯣꯏꯕ ꯒꯣꯔꯃꯦꯟꯠꯀꯤ ꯑꯇꯩ ꯑꯣꯐꯤꯁꯁꯤꯡꯗꯗꯤ ꯑꯗꯨꯝ ꯃꯇꯝꯒꯤ ꯇ꯭ꯔꯥꯟꯁꯐꯔ ꯄꯣꯂꯤꯁꯤ ꯃꯦꯇꯔꯗ ꯑꯩꯈꯣꯏꯅ ꯏꯔꯥꯡ ꯂꯩꯅꯗꯦ ꯑꯗꯨꯒ ꯁ꯭ꯀꯨꯜꯒꯨꯝꯕ ꯀꯣꯂꯦꯖꯀꯨꯝꯕꯗꯗꯤ ꯃꯁꯤ ꯑꯗꯨꯝ ꯊꯣꯛꯀꯜꯂꯤꯅ ꯑꯩ ꯍꯥꯏꯖꯒꯦ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯅꯨꯡꯗꯅꯦꯕ ꯃꯣꯏꯅ ꯏꯔꯥꯡ ꯊꯣꯛꯂꯛꯏꯁꯦ ꯁꯥꯔꯅ Ano ba lang prinsipal? Ano ba lang prinsipal? Ano yung prinsipal? Go!
Ano mo sila Hospital itu apa yang di itu mana? Akoy siya rimsa na ekta kasi. 림사 야 오케이 Yar ba yar si hagolun. Ini mo meron na. 그러잖아